mayambu ahanba makthada kanglele pungori channel gi makedagi bisok khoirakpamna taram nokchari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda khudol tamjage haiduna poduna laksari wari asi lithok charapa matamda soikiba lankiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina ado madomna like amadi subscribe share to biro mahaduna jari subscribe to matamda bell icon su on to biro mathangi wari thaglapa matamda ado madomgi phone da phangna bagida makta adu de wari se hongna ba tokjaragi thaudo se sahi khara mukki mamangda lai harau ba kumamada ai khosi yamna wana khangki ba hai bado oiki matam maduda ai khosu inkhalapa matamni lai harau ba sa soki matik yamna pam ba hai bado irami ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇ ꯍꯔꯥꯎꯏ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯗꯤ ꯊꯥꯈꯥꯏ ꯑꯃ ꯍꯔꯥꯎꯕ ꯊꯥ ꯑꯃ ꯍꯔꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯂꯛꯄꯅꯤꯅ ꯅꯣꯡꯃꯇ ꯆꯤꯊꯗꯅ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯑꯁꯤ ꯍꯔꯥꯎꯔꯛꯄ ꯀꯥꯟꯗꯨꯗ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯅ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯍꯔꯥꯎꯔꯛꯄꯁꯤꯗ ꯑꯃꯠꯇ ꯌꯦꯡꯗꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯏ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯍꯔꯥꯎꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯔꯤꯕꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏꯅꯦ ꯚꯥꯏ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯤ ꯂꯤꯂꯥ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯠꯇ ꯂꯩꯇꯕꯁꯤ ꯃꯁꯤꯒꯤ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯂꯣꯏꯈ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯁꯤꯗ ꯑꯣꯏꯅ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯂꯣꯏꯔꯛꯄ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕꯤ ꯀꯥꯡꯖꯩ ꯀꯥꯡꯍꯧ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯐꯥꯎ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯥꯕꯗ ꯌꯥꯝꯅ ꯇꯨꯁꯨꯡꯂꯕ ꯂꯥꯏꯐꯥꯎ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯂꯤꯕꯁꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯃꯤꯁꯤ ꯃꯤꯅꯥ ꯈꯔ ꯊꯣꯛꯀꯗꯧꯔꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯅꯍꯥꯒ ꯑꯍꯜꯒꯅ ꯈꯔ ꯄꯥꯝꯅ ꯂꯧꯒꯗꯧꯔꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯣ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯂꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥ ꯀꯠꯂꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯐꯥꯎꯔꯛꯄ ꯂꯩꯐꯥꯎ ꯑꯁꯤ ꯑꯗꯨꯝ ꯆꯨꯝꯗꯨꯅ ꯂꯥꯛꯄꯅꯤ ꯀꯨꯝ ꯑꯃꯅ ꯆꯥꯛꯂꯟ ꯌꯥꯝꯅ ꯆꯪꯒꯅꯤ ꯃꯤꯊꯣꯛꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ ꯌꯥꯝꯅ ꯋꯥꯠꯇ ꯄꯥꯗꯕ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯀꯨꯝꯗꯨꯃꯗꯤ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯑꯉꯥꯡ 4-5 ꯏꯁꯤꯡ ꯇꯥꯔꯒ ꯁꯤꯒꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯏꯁꯤꯡ ꯇꯥꯗꯨꯅ ꯁꯤꯈꯤ ꯍꯟꯗꯛꯀꯤ ꯂꯩꯐꯥꯎ ꯐꯥꯎꯔꯛꯂꯤꯕ ꯑꯁꯤꯁꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯝꯃꯤ ꯏꯁ ꯑꯣꯟꯊꯣꯛꯅꯕꯨ ꯇꯟꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯐꯥꯎꯔꯛꯂꯤꯕ ꯂꯩꯐꯥꯎꯁꯤꯡ ꯑꯁꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯆꯨꯝꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯣ ꯁꯤꯖꯤꯃꯒ ꯆꯨꯝꯂꯛꯂꯕꯗꯤ ꯂꯩꯀꯥꯏꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯕ ꯌꯥꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯇꯨꯃꯤꯟꯅ ꯄꯪꯇꯥ ꯃꯇꯥꯏ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯀꯥꯟꯗꯨꯗ ꯇꯥꯡꯈꯨꯜ ꯁꯥꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯣ ꯃꯗꯨꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯗꯨ ꯌꯦꯡꯅ ꯉꯁꯥꯏ ꯐꯥꯎꯔꯛꯈꯤꯕ ꯂꯩꯐꯥꯎꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯎꯈ꯭ꯔꯦ ꯇꯥꯡꯈꯨꯜ ꯁꯥꯕ ꯂꯣꯏꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯄꯨꯡ ꯑꯍꯤꯡꯒꯤ 2 ꯇꯥꯁꯤꯜꯂꯛꯂꯦ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯗ ꯚꯥꯏ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯋꯥꯀꯣꯂꯣ ꯂꯥꯎꯕꯁꯤꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯇꯥꯔꯁꯤ ꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯌꯦꯡꯂꯒꯨꯝꯁꯤ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯅ ꯍꯣꯏ ꯚꯥꯏ ꯀꯣꯔꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏꯁꯤ ꯄꯔꯞ ꯍꯜꯂꯛꯂꯦ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯀꯥꯏꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯎꯃꯪ ꯂꯥꯏ ꯑꯁꯤ ꯍꯔꯥꯎꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯍꯔꯥꯎꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯗꯨ ꯌꯦꯡꯕ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤ ꯏꯕꯥꯅꯤꯁꯤ ꯑꯗꯨꯝ ꯇꯠꯇꯅ ꯆꯠꯂꯝꯃꯤ ꯅꯣꯡꯃ ꯑꯃꯗꯤ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤ ꯏꯕꯥꯅꯤꯁꯤ ꯆꯠꯁꯤ ꯍꯥꯏꯗꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗ ꯂꯤꯂꯥ ꯂꯩ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤ ꯏꯕꯥꯅꯤꯁꯤ ꯍꯥꯏꯅꯕꯅꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯑꯗꯨꯁꯨ 9 ꯇꯥꯁꯤꯜꯂꯛꯂꯦ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯅ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯂꯥꯛꯄ ꯍꯧꯔꯦ ꯂꯥꯛꯑꯣ ꯊꯣꯡꯀꯥꯜꯂꯝꯗ ꯍꯣꯏ ꯚꯥꯏ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯦ ꯂꯥꯛꯑꯒꯦ ꯍꯥꯏꯗꯅ ꯊꯣꯛꯀꯦ ꯇꯧꯔꯝꯕꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯂꯦ ꯑꯩꯁꯨ ꯏꯃꯥꯗ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯏꯃꯥꯗꯒꯤ ꯂꯨꯄꯥ 100 ꯅꯤꯔꯦ ꯏꯃꯥꯅ ꯍꯥꯏ ꯆꯠꯃ ꯂꯥꯛꯃꯟꯈ꯭ꯔꯦꯀꯣ ꯅꯪꯕꯨ ꯅꯄꯥꯅꯁꯨ ꯁꯥꯎꯕꯗ ꯌꯥꯗ꯭ꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯐꯥꯎꯕꯗ ꯅꯪ ꯆꯤꯊꯗꯕꯗꯨꯗ ꯅꯄꯥꯅ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯕꯅꯤ ꯑꯁ ꯏꯃꯥ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯍꯧꯗꯅ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟꯗ ꯀꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯕꯕꯥꯁꯤ ꯌꯦꯡꯉꯨꯇꯨ
ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯊꯣꯛꯇꯦ ꯑꯍꯜꯕꯨ ꯑꯣꯏꯔꯛꯂꯕꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯃꯇꯝ ꯑꯁꯤ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯗꯕꯅꯤ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯣꯏꯍꯧꯒꯗꯕꯅꯤ ꯂꯥꯡꯍꯧꯒꯗꯕꯅꯤ ꯑꯁ ꯌꯥꯔꯦꯁꯤ ꯅꯪꯒ ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯁꯥ ꯅꯠꯇꯦ ꯌꯥꯔꯦ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯂꯨ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯗ ꯐꯣꯟ ꯇꯧꯒꯦ ꯈꯟꯗꯨꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯐꯣꯟ ꯑꯗꯨꯁꯨ ꯇꯥꯟꯖꯥꯗꯨꯗ ꯅꯦꯠꯋꯥꯛ ꯐꯪꯗꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯑꯁ ꯇꯥꯟꯖꯥꯁꯤꯗ ꯅꯦꯠꯋꯥꯛꯁꯨ ꯐꯪꯗꯦ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ ꯃꯥꯕꯨ ꯂꯥꯛꯑꯕ ꯁꯥꯠꯂꯥ ꯐꯅꯗꯤ ꯀꯨꯏꯔꯦꯗ ꯃꯥꯅ ꯂꯥꯛꯑꯦ ꯍꯥꯏꯈꯤꯕꯗꯣ ꯂꯥꯛꯑꯝꯕꯗꯤ ꯌꯥꯔꯦ ꯃꯥꯅ ꯂꯥꯛꯑꯦ ꯐꯔꯦ ꯑꯩꯅꯕꯨ ꯍꯥꯟꯅ ꯊꯣꯛꯑꯦ ꯐꯔꯦ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯉꯥꯏꯔꯒꯦ ꯑꯩꯁꯨ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯑꯩꯁꯦ ꯄꯔꯞ ꯊꯣꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯈꯤꯇꯪꯁꯨ ꯁꯥꯡꯉꯤ ꯅꯥꯀꯜ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯎꯖꯥꯎ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯍꯧꯏ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯄꯔꯞ ꯂꯥꯛꯄꯅꯤ ꯅꯨꯃꯤꯠꯇꯨ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏ ꯊꯥꯕꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯆꯤꯟ ꯌꯧꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯗꯨꯗ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤ ꯑꯁꯤ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯂꯥꯎꯗ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯇꯧꯔꯒ ꯍꯣꯕꯦ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯂꯩ ꯂꯥꯎꯁꯤ ꯊꯦꯡꯉ ꯂꯥꯎ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤ ꯑꯗꯣ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗꯦ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯀꯩꯅꯣ ꯃꯥꯅ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯀꯦꯅꯦꯗꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯦꯅꯦꯗꯤ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯟꯗꯨꯅ ꯀꯧꯏ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤ ꯑꯗꯣ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯞ ꯂꯦꯞꯄꯒ ꯂꯩ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯐꯣꯟ ꯑꯁꯤꯗ ꯔꯤꯡ ꯂꯥꯛꯂꯦ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯈꯠꯂꯛꯄ ꯀꯥꯟꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯣ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯀꯗꯥꯏꯋꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯀꯣꯜ ꯑꯗꯨ ꯑꯃꯠꯇ ꯄꯥꯏꯗꯕꯤꯗ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯗꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯂꯦꯞꯂꯝꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯀꯗꯥꯏ ꯇꯥꯅ ꯃꯥꯡꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤ ꯑꯗꯣ ꯍꯥꯏ ꯃꯍꯥꯄꯥꯄꯤ ꯀꯣꯜ ꯇꯧꯔꯤꯗꯣ ꯄꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯅ ꯑꯗꯨꯝꯅ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯒꯤ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯚꯥꯏ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯥꯛꯇꯅ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯤꯗꯨꯅꯤ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪ ꯑꯁꯦꯡꯕꯒꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯃꯁꯤꯗꯤ ꯆꯥꯟꯅꯅ ꯉꯥꯎꯔꯦꯗꯅ ꯍꯥꯏ ꯃꯍꯥꯄꯥꯄꯤ ꯑꯩ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯅꯦ ꯑꯩꯁꯨ ꯋꯥꯈꯜ ꯑꯗꯨ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯖꯗ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯗ ꯑꯁ ꯑꯩꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯋꯥꯈꯜꯅꯗꯤ ꯅꯠꯇꯦ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯚꯥꯏ ꯂꯥꯎꯁꯦ ꯁꯤꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯀꯌా ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯂꯥꯎ ꯂꯝꯕꯤꯗ ꯆꯠꯅ ꯁꯥꯒꯦ ꯂꯥꯎ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯗ ꯑꯩꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯗꯨ ꯁꯥꯔꯦ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯁꯦꯡꯕ꯭ꯔꯥ ꯑꯁꯦꯡꯕꯅꯦ ꯚꯥꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯍꯟꯗꯛꯁꯤ ꯈꯔ ꯃꯤꯅꯁꯨ ꯍꯥꯏꯅꯩꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯍꯥꯏꯕꯗ ꯇꯤꯃꯨ ꯂꯩꯃꯨ ꯈꯔꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ ꯑꯃꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯑꯀꯤ ꯇꯨꯖꯨꯡꯕꯁꯤ ꯀꯌꯥ ꯐꯥꯎꯗꯦ ꯍꯣꯏ ꯚꯥꯏ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯗ꯭ꯔꯦꯁꯤ ꯗꯨꯀꯥꯟꯗ ꯑꯃꯨꯛꯇꯪ ꯆꯪꯂꯒ 10 ꯄꯤꯕ ꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯪ ꯊꯛꯁꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯤꯂꯥ ꯌꯦꯡꯐꯝ ꯐꯥꯎꯕꯗ ꯌꯧꯔꯦ ꯂꯤꯂꯥꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯤꯂꯥ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡ 12 ꯇꯥꯔꯛꯀꯗꯧꯔꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯕ ꯀꯥꯟꯗꯨꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯍꯟꯗꯛꯁꯦ ꯅꯨꯃꯤꯗꯥꯡꯁꯦ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯊꯣꯡꯒꯥꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩ ꯍꯥꯏꯗꯅ ꯅꯄꯥꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯅꯈꯣꯏ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯑꯁꯤ ꯑꯃꯠꯇ ꯇꯝꯗꯕꯅꯤ ꯏꯃꯥ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯀꯤ ꯑꯗꯣ ꯕꯕꯥ ꯍꯣꯏꯗꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯠꯇ ꯇꯥꯍꯟꯒꯅꯨꯀꯣ ꯅꯪ ꯅꯄꯥꯗꯤ ꯀꯤꯗꯤ ꯀꯤꯕ꯭ꯔꯥ ꯕꯕꯥꯗꯤ ꯀꯤꯗꯤ ꯀꯤ ꯑꯗꯣ ꯉꯁꯥꯏꯒꯤꯗꯣꯃꯗꯤ ꯑꯩ
Imana pokpadagi thengnadriba ngaktani. O pharesi gyan tana pothanaba tawro ibungo. Aisu numittumadi pothari. Mathangi numitni laikagi ahlama tumkibadagi hawgalaktre haidana mayam ase marang tawrami. Adum hek hainarakpaduda babasu parap chatuna muktangdi yengluge haidana hangpa satki. Ima kanano sire haidana tawribasi. As laikagi khundon thangba sarukta lairiba nangi mama ibola dunai. Kaino aise ngarang nahanda su thengnarammi kamaina laitri sanu ngarang se masa khara nungaita haibra adu hairaga tumki haye guli su chakhide hai manglakna raga siribra khangde dai bungo baba sisu seba tauba yauru raba matung da yumda halaklei baba na yumda halaklaba kanduda baba gi masado khara kari kumba khara tauraduna imada hai tabra handakti laikai se kari kumba khara di tawgadaba mali ibani na khara haina khibado sumdi sumli laikai sida mi khara di timulai mu thokpa si thengnai haidana khara makhai di hainai masi lai phau ba khakta sunatana laikai sida ina singnaba khara di lai ado kari numai pabungna singnari se nang khangbra ma khalai kai gi saubagi mapa babu ado khangi mama babu do natro mani mahakse matam yamna kuirakle thainangai matamdagi horaga yamna hiba mai bani mahagase hana mamang thakdagi horaga khulaikai sida kari no khara tawkhibaduda laikai mayamna sumhaksi thogdo wathok amata changan gidrabani masanupa khakta salalli ado matamgi matungina masanupa ka maga su khara ningai sangdan naraktana masanupa ga su khara khatnagibani masanupa ga khatnakiba kanduda makhugi pukri thangba maike somda pukri ado sangbo oina sangtak masa araga mahakse laikibani aina sumsingnabada mahakse handak marakse khara mapan thoktuna laikagi mang thangba maike somda katu kara japase ai ubugum tawi mang hada soki basakta mamada mahakse adum tattan ui khangdreda mahakna tawribra natraga karino laikai sida maiba oibadi mahakhaktani khangdresi laikai sida tawrakpado madu oina yengba taredana haiduna ikhoisi lairami numit nini humni muk lairaba matungda laikagi halama su ithian themba isingda mahakse tasinduna sire haidana tawrami mataw aduda ikhoi mayam asi sungakpana khamthengle ithian themba ising asida mataw karamna siribano marup maphamdagi su ahalasi yu thaklaga sakhide hai adubu nongalakpa matamda ahalasi sumaina siraga lairambasida mayam asingaknai ngarang numidangi matam maduda ikhoidi amata khanghaudre ahalasi thiba phangde haidana koithi thinaba mali aduga nongalak kanduda pukri adugi asongba jaga amada ahalasi mamaido makhado upsinduna tarambani hai mahakna siramliba sisu mamaido upsilaga plaikho makhada mamaido phaudarami mataw aduda ikhoi mayam asingakpana khamthenglei mahaki mathak thangba nangalgi sarukado maduda kanagumba khara na sabit ne laga sakhibagi mami gumna aikhoi se khara upa phangi laikagi miyam singa sin hainai ahala simida kaya thudona kajadabani adubu kanamakna halibasanu maraldi phana laitaba ahalnida haina mayama se wari sanai adubu ahala se asiba haksang adum haksu adum thambadi adabanina seba tawrasi hadana laikagi ahlamansing nahasing na hainaraklei asum tawdana hapta sigi manungda laikai sida thoidaba thogdok kaya maroma mai khoisi mathang thokpa thengnaraklei konthong khudingi wangma singa sikana gomba amata lan thoktuna mayum dagi mapan amata thoknaramde numai pu hek tarabadi kana gomba amata suyum dagi mapan thoknade laikai gi halaman singa sina andak marakti kari gomba khara tawi laikai simi lauki kadaba waliba male haidna halaman singa sina hainai no monumit amadi saksang dai ka baba ga phaminari ngai tanjaduda baba dai na hangi baba masigi maiba babu hairibasi masibu kayamuk yamna mapangan kanba mino nakhoi napu hegi matamdagi horaga mahaksi yamna haiba maiba amani haidana laikai sida tawnaba sani aduda laikai sida su maiba ama lairami maiba do yamna phai adubu masigi maiba babu haisina mahakna tawriba phataba mayam asi loin hekta khangkhiba tare haidana maiba do hatokibani ado sengna hairagadi laikai na ngangnaba matamda maiba babu asi mida phatanaba tawraga mahakna somulayengi hai khangdrede bunga toribasi masanupaga khanadana makhoigi pukri mapanda mahakna sangta masa araga laikibasi aikhodi wa yamna sanglabani adubu khangde handak tawrakliba mo matawsing asi mahakna tawribra
ꯑꯩꯅ ꯆꯤꯡꯅꯕꯗꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯈꯪꯗ꯭ꯔꯦ, ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯒꯗꯕꯅꯣ? ꯍꯌꯦꯡ ꯂꯝꯄꯥꯛꯇ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯁꯦ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯃꯥꯏꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏ ꯁꯤꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯔ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯅꯪꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯅ ꯏꯁꯩ ꯁꯛꯁꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯗ ꯑꯃꯨꯛꯇꯪꯗꯤ ꯍꯪꯂꯨꯒꯦ, ꯏꯃꯥꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯗ ꯏꯁꯩ ꯁꯛꯂꯨꯒꯦ ꯍꯥꯏꯗꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ, ꯅꯄꯥꯅ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏ ꯀꯣ, ꯏꯁꯩꯕꯨ ꯀꯔꯤꯅꯣ, ꯅꯪ ꯄꯨꯡ 12:30 ꯑꯗꯥꯏ ꯍꯜꯂꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯀꯩꯁꯨ ꯀꯨꯏꯔꯣꯏꯕ, ꯑꯩ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯍꯜꯂꯛꯀꯦ, ꯕꯕꯥꯗꯣ ꯌꯥꯅꯕ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯁ, ꯑꯩ ꯈꯪꯗꯦ, ꯅꯄꯥꯒ ꯌꯥꯅꯕ ꯉꯥꯡꯅꯧ꯫ ꯕꯕꯥꯗ ꯑꯩꯅ ꯌꯥꯅꯕ ꯉꯥꯡꯅꯔꯦ꯫ ꯕꯕꯥꯅ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤꯅꯣ, ꯉꯁꯥꯏꯗꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯗꯣ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ? ꯕꯕꯥ, ꯀꯩꯁꯨ ꯀꯨꯏꯔꯣꯏꯕ, ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯒ ꯑꯩꯒꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯒ ꯅꯪꯒ ꯆꯠꯃꯤꯟꯅꯕꯗꯨꯗꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯔꯒꯅ ꯅꯃꯥꯒꯔ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇꯪ ꯀꯣꯛ ꯆꯠꯃꯤꯟꯅꯔꯨꯔꯣ, ꯅꯈꯣꯏ ꯑꯍꯨꯝ꯫ ꯏꯃꯥ, ꯆꯠꯃꯤꯟꯅꯔꯨꯁꯤ ꯂꯥꯎꯕ꯫ ꯑꯁ, ꯑꯩꯗꯤꯀꯌꯥ ꯄꯥꯝꯗꯦꯃꯤ꯫ ꯏꯃꯥ, ꯂꯥꯎꯗ, ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯔꯒꯅ ꯀꯦꯅꯦꯗꯤꯒꯤ ꯃꯃꯥꯗꯣ ꯃꯍꯥꯛꯁꯨ ꯄꯨꯂꯞ ꯌꯥꯎꯔꯒ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯗ ꯏꯅꯦꯗꯨꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯣ, ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯆꯠꯂꯁꯤ ꯏꯃꯥꯒ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯒ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯂꯥꯛꯂꯦ꯫ ꯑꯩꯁꯨ ꯏꯃꯥꯒ ꯊꯣꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯏꯁꯩ ꯑꯗꯨ ꯌꯦꯡꯉꯨꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯍꯦꯛ ꯇꯧꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯕꯥꯗꯣ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯒ ꯑꯩꯒꯁꯤ ꯏꯕꯥꯅꯤ ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔ ꯐꯥꯎꯕꯗ ꯃꯍꯥꯛꯁꯦ ꯂꯥꯛꯇꯦ꯫ ꯏꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ, ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯐꯣꯟ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯈꯔ ꯃꯪꯉꯤ꯫ ꯅꯣꯡ ꯃꯪꯕꯗꯨꯗ ꯑꯩꯁꯤ ꯏꯁꯥꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯃꯨꯡꯗ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯕꯕꯥꯁꯤ ꯂꯥꯛꯂꯕ ꯁꯥꯠꯂ? ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯕꯕꯥ! ꯕꯕꯥꯗꯣ ꯀꯧꯗꯨꯅ ꯑꯩꯅ ꯌꯦꯡꯉꯤ꯫ ꯕꯕꯥꯗꯤ ꯑꯃꯠꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯀꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯩꯅ ꯇꯥꯔꯛꯏ꯫ ꯕꯕꯥ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯗ, ꯕꯕꯥꯒꯤ ꯈꯣꯟꯖꯦꯜꯅꯤꯗ꯫ ꯑꯩꯁꯦ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯀꯥ ꯇꯝꯅ ꯑꯩꯁꯦ ꯄꯔꯞ ꯂꯥꯛꯂꯗꯨꯅ ꯕꯕꯥꯒꯤ ꯀꯥ ꯇꯝꯅ ꯇꯞꯅ ꯂꯥꯛꯏ꯫ ꯕꯕꯥ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ? ꯕꯕꯥꯒꯤ ꯃꯁꯥꯗꯨ ꯕ꯭ꯂꯥꯡꯀꯦꯠꯅ ꯂꯣꯏꯅ ꯍꯦꯛꯇ ꯀꯨꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯐꯛꯂꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩ꯫ ꯃꯁꯥꯗꯨꯁꯨ ꯅꯥꯍꯦꯗꯨꯅ ꯊꯛ ꯅꯤꯛꯏ꯫ ꯕꯕꯥ, ꯒꯨꯂꯤ ꯑꯃ ꯂꯩꯔꯨꯁꯤꯔ ꯕꯕꯥ? ꯕꯕꯥꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯈꯨꯝꯗꯦ꯫ ꯕꯕꯥꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯕ꯭ꯂꯥꯡꯀꯦꯠ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯒꯦ꯫ ꯕꯕꯥ ꯍꯛꯆꯥꯡ ꯑꯗꯨ ꯀꯌꯥꯝ ꯉꯝꯗꯕꯅꯣ? ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯍꯥꯏꯗꯣꯛꯏ꯫ ꯑꯩꯅ ꯕ꯭ꯂꯥꯡꯀꯦꯠ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯗ ꯍꯤꯞꯄꯒ ꯂꯩꯕꯗꯣ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯂꯥꯎꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯂꯥꯎꯕꯗꯤ ꯑꯃꯠꯇ ꯍꯦꯛ ꯉꯝꯗꯦ꯫ ꯑꯩꯅ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯟꯖꯥꯗꯨꯗ ꯃꯤꯒꯤ ꯃꯤꯇꯝ ꯃꯥꯟꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯤꯇꯝꯗ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯜꯂꯨꯔꯒ ꯏꯁꯥꯁꯤ ꯀꯤꯔꯛꯂꯦ꯫ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯑꯩꯁꯦ ꯐꯃꯥꯡ ꯑꯗꯨꯗ ꯊꯛ ꯂꯥꯎꯅ ꯅꯤꯛꯇꯨꯅ ꯐꯝꯃꯤ꯫ ꯑꯁ, ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ? ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯅ ꯑꯩꯁꯤ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯔꯛꯂꯤ꯫ ꯏꯃꯥꯗ ꯀꯧꯁꯤ ꯈꯟ ꯀꯧꯕꯗꯤ ꯑꯃꯠꯇ ꯉꯝꯗ ꯑꯩꯁꯦ ꯈꯟꯖꯥꯟꯅꯔꯒ ꯂꯩ꯫ ꯑꯗꯨꯝ ꯍꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯕꯥꯁꯦ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯀꯩꯗꯧꯔꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯑꯩꯁꯦ ꯕꯕꯥꯗ ꯌꯦꯡꯕ ꯐꯥꯎ ꯀꯤꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯃꯥꯗ ꯌꯥꯝꯅ ꯍꯧꯅ ꯀꯧꯏ꯫
Hai, Mama, nang gutar bro. Mama. Imado sensilakle. Kaidauragi haidana. Kaidauragi moy papo. Nasa singa sai makhidagi tawri sinang udabra. Haima, mahakti kaidauragi. Khangdi. Phamang asida masa se thak nikpa makhai leire. Nangbu ngasai makhai udabra. Aidi kadaidagi ugadoribanu. Sak thonglaga leiraga. Si, ibungo, kaidauragi nangbu. Aisha wakhaldo gyan men ita tazada. Aisha wakhalda karigumba khara khalai. Asyangba babaga ima kara sibu. Aibu mangla taibangla hojik tawkiba singado. Ima su aisha wakhalama tawre khanduna. Ima na aisha mai asyangba na okthokle. Aduga aigi koksida sulawaida ising khara tharaba matungda. Ima na tapna hanglai. Ibunga nangbu gyan tarabra. Aisha gyan khara lakle. Hojik ngaktangi mamangda thokiba singado. Aisha babaga ima kada loin hekta tamle. Maduda babana. Masidi yamna sana namaki tawrak ledana. Maiba babu se khwaidagi phattaba maibane haibado laikagi miyamna hina horabani. Hauji aina lakpa matamdasu konthong thangba saruk adomda suru naithekpagi makhol khara tai. Aduga aina lakpadasu mahaki phang mahaki pokhri do lalaga lakpani. Mahaksu karino makhoigi pokhri masida murum sonbagumna karino khara tahawi. Laikagi miyoising imanaba singaduna su haina hobada. Laikai se mahakna karigumba khara tawre masing ngallingai matamda muktangdi yenghaudragadi hayang kuising khrabadi pharak onthokna taraklakani haidana mayam se haina hobani. Laikai sida siriba mi masing asisu noma ge hengalai kuitharaklabadi laikai se amata leiba ngamloi. Laikai gi imanaba singaduna haina hobada makhoisu ama matheng asi satpaga amata ngamdi. Maning maha thangba saruk asom sida koisa chatuna kanagumba ma adum tawi hai. Babagi wari pumnamak singado taba matamda nongma numit ama laikai miyoi sing nahasing khara pullaga maiba babuna sanariba lai sing ase mungtangdi yengsi haidana mayama se hainai. Adubu tawkadoriba thabag asidi ahingi matam natana karigumba amata tawroi se hainai. Numito baba su yawi aisu yawi. Aduga ima sina basa hoida pulap puna leimina haure. Mahak mathanta leibodo ki haidana. Baba na ingonda lakanudi yamna toina haijabani. Adubu aidi yadi. Lakninge haidana aisu lai. Imanaba Kennedy su lai. Aikhoi mayam asi numidang wairang ki matam maduda aikhoi tumina sasi haidan hainai. Sakadoriba matam asina pung 12 makhai tarakpa madugi matamda mahaki sangtap masado madudo ina pulap koisinduna yengsi haidana hainai. Numidangi pung 12 taba ngainare aikhoi si. Sangan saraba matungda aikhoi pulapun sinduna phami. Numitu nongsu mangbaga maiso mata lakti. Aikhoi sumai laktabagi khudong sabada logduna aikhoi si tumin na laknai. Adubu aikhoi na tumina lai haibagi wani short break tawba matamdi sada kiba kharadi phawi. Adubu yamna hena ka hena kibadi phawba oidi aikhoi mayam ama yambana. Maiba babuna leiriba jagado adom thangba sarukta laklei. Aikhoi si tumina makhol amata thoamba tawdana mahaki sangaduda mahakna tawriba singado yengasi haidan hainai. Utuk watu paiba kambu khara su yauri poni. Aikhoi mayam asi sumhaki sangtap masadu koisinduna yenglei. Phaglang ahoba amada aikhoi na yengba matamda mahakna tawramliba mayam ado aikhoi su yengba matamda angakpana pik thalle. Miyoibagi khutki sarusing aduga saru tang mayam sing ado mahakna mathang manaw naina lautholakle. Aduga mahakna laigi tinggi kari no khara tawge haidana mai asi kendal khara sukhalakpa horakpa tanja aduda mayam asi phara se haina duna aikhoi mayam asi su mahaki thong ado kaukhaire. Aduga babuna ngamutangdi tholao haidana aikhoi mayam asi singthok tuna mahakna tawriba sing ado laikai gi nahasing amadi ahal singna phuduna mayam asi na hanglei. Sorokta yungliba electric ki post ado aikhoi mayam sangduna khinglei. Aduga laikai gi miyam sing club ki nahasing mayam ama kauduna aikhoi mayam asi yenghalli. Maiba babuna tawriba pumnamak sing ado aikhoi mayam adu su loina khanglabaduda club na tanthoknabani hadana yamna kan hairakle. Laikai gi nahasing sina su phubada mahaki masado khara makhadi pople. Laikai gi club ki president Mama babu nahan khadagi akhuna singnaduna lakpani. Nangna sanakhiba lai mayam sing asi nangna loisingge haibra natraga na thawaido aikhoi mayam na satlo haibra. Mahaksu popli sanaramba lai sing ado mahakna loisilage haidana hairaki. Mayam dusu loisilo haidana parap loisilhalle. Adubu numitudagi hauraga mahaksi laikaidagi tanthokre. Masano padusu fataba mi asidi tanthokro aigi ipane haibada matik chadi ipa su kauroi haidana mahaksu sauna hairaki.
Asum tawdana laikaiduda mangthong ado mahakna hangdoktuna laikaigi mising asi mathang laholakpani. Mahakna sanaramba laising adu suloi singkibaduda aikhoisu hanagi matoko khul laikai asida ingna sikna laiba haibado irami. Masigi makha tarakpadudi karigumba amata su tawrakhidre. Hana tawramba sing adu hek tawraktabaduda aikhoisu lambi sathok khotokpada yamna nungaina satpa haibado irami. Wari asa matang asida losinjare. Karigumba wari asa nungai biba taragadi like amadi subscribe share tawbiramu haiduna haijari. Aduga mana adomadom-gi isada thokpa asengba wari sing laibiragadi aikhoina pithokjariba WhatsApp number asida thabiraknaba ningsingjari. Ngasigi oinadi matang asida losinjarage. Mathangi warida mo hana thengnarasi. Ima laibakna yai phare.